State asida haukiba matam khara asida sabagi chang ka henna hengatlakleba amadi nong khitang tabaga tampakta ising ichau toina thokliba asi hantahange hairabadi laingakna chingda umang yokkhatpagi thabak asi henna khumang yangsinba mathou tai haina Congress Party gi hiyanglam constituency gi PCC member oiriba Dr. Jiten na fongdokre Wafam asi Kaksing District ki Mondum Mahadevagi laisangda pangthukpa mahakna sponsor tawraga ngasidagi hauraga Manipur gi tongan-tonganba mafamsingda chathagadaba u thabagi campaign haudokpagi tharamda haikhibani u thabagi campaign haudokpa aduda hiyanglam AC gi tongan-tonganba mafamdagi lakpa Congress Party gi worker kayanasu sarukyakhi Thawramaduga mari leinana Dr. Jiten na makha taraduna hai Manipurda haukiba matam khara asida chingi area singda pak sanna umang kaya kokthokpa asina maram oiraga sabagi chang nongmagi hengatlakli maru oina turel kayagi turel maru singda umang kokthokpadagi nong khitang tabaga tampakta ising ichau thokle asumna miyoibagi kahenba thawongna thokliba awaba kaya asi kokhange hairabadi kokthokraba umangsing asi amuk hanna hingathanba mathau tare maramasina Laingak Amadi tampaki miyamna tamgi areada chahi khudingi u pambi lakaya thariba asi chingdasu chap manana paikhatpa mathau tari maru oina chingda umang kokthokpa hantahanba chingmi singda awareness pibaga loinana makhoibu umangda akaiba piroidaba mawongda leihannaba honaba asi yamna tangai fadre loinana mahakna haudokliba u thabagi thabak asisu makhatana Manipurgi tongan-tonganba mafamsingda chatuna miyamga loinana Chathaduna thariba using asi hinghannaba hotnabagi thaudangsu makhatana laukini haikhi Asing bagi hadadi ajiki kana filmji sabai changi wange wangba filmji na markanda puna masing ngamnatre ngamnatre basi markanda yagari plan si tharakanda ing bagi changi support to minajira hai madu khamina bagi changi lo job program ni